ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯆꯨꯝꯅ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯔꯛꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯟꯕꯁꯤꯡ ꯑꯁꯤ ꯀꯌꯥꯗ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯔꯨ ꯍꯨꯟꯕꯒꯨꯝꯕꯅꯤ ꯑꯗꯨꯒ ꯍꯨꯜꯂꯤꯕ ꯃꯔꯨ ꯈꯨꯗꯤꯡꯃꯛ ꯃꯍꯩ ꯂꯣꯛꯀꯗꯧꯔꯤꯕꯅꯤ ꯐꯠꯇꯕ ꯃꯔꯨ ꯑꯣꯏꯔꯒꯅ ꯐꯠꯇꯕ ꯃꯍꯩ ꯂꯣꯛꯄ ꯅꯠꯇ꯭ꯔꯒ ꯁꯨꯡꯂꯣꯛ ꯂꯣꯛꯇꯕ ꯑꯐꯕ ꯃꯔꯨ ꯑꯣꯏꯔꯒꯅ ꯑꯐꯕ ꯃꯍꯩ ꯂꯣꯛꯀꯅꯤ ꯑꯗꯨꯕꯨ ꯅꯪ ꯂꯣꯛꯇ꯭ꯔꯤꯉꯩꯗ ꯍꯨꯟꯗꯤ ꯍꯨꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕ ꯐꯣꯜ ꯑꯗꯨ ꯐꯪꯗ꯭ꯔꯤꯉꯩꯗ ꯑꯆꯨꯝꯕ ꯊꯕꯛꯇꯨ ꯍꯥꯟꯅ ꯈꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞꯁꯤ ꯆꯥꯝꯃ ꯂꯧꯏ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯔꯦꯞ ꯈꯔꯗꯤ ꯌꯥꯝꯅ ꯆꯝꯕ ꯏꯔꯥꯏ ꯂꯥꯏꯕ ꯑꯣꯏꯕꯅ ꯃꯗꯨꯒꯤ ꯐꯜꯁꯨ ꯑꯩꯈꯣꯏꯗ ꯏꯆꯝ ꯆꯝꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯋꯥꯔꯦꯞ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯟꯊꯨꯡꯕꯨ ꯍꯣꯡꯍꯟꯕ ꯉꯝꯕ ꯑꯣꯏꯕ ꯌꯥꯏ ꯉꯁꯤ ꯑꯌꯨꯛꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯅ ꯉꯥꯏꯔꯒ ꯈꯟꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯆꯨꯝꯅ ꯈꯜꯂꯒ ꯍꯤꯡꯒꯦ ꯍꯥꯏꯕꯁꯤ ꯈꯟꯖꯕ ꯌꯥꯏ ꯍꯣꯏ ꯅꯪꯅ ꯆꯥꯎꯔꯥꯛꯄ ꯃꯑꯣꯡ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯃꯗꯤ ꯅꯪꯒꯤ ꯌꯥꯎꯖꯔꯛꯄ ꯃꯆꯤꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯂꯣꯝꯗ ꯄꯨꯕꯗꯨꯗꯤ ꯌꯥꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯪꯅ ꯑꯆꯨꯝꯕ ꯋꯥꯈꯜ ꯈꯟꯕꯗꯤ ꯌꯥꯏ ꯆꯨꯝꯅ ꯈꯟꯕ ꯍꯥꯏꯕꯁꯤꯅ ꯀꯌꯥꯃꯨꯛ ꯅꯨꯡꯉꯥꯏꯕꯒꯦ ꯍꯥꯏꯕꯕꯨ ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯕꯇ ꯅꯠꯇꯅ ꯅꯪ ꯅꯁꯥꯒꯤ ꯍꯔꯥꯎꯕꯗꯨꯁꯨ ꯍꯦꯟꯒꯠꯍꯜꯂꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯗꯨꯕꯨꯗꯤ ꯂꯩ ꯑꯗꯨꯕꯨ ꯀꯤꯗꯅ ꯊꯧꯅꯥ ꯐꯅ ꯍꯤꯡꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯍꯦꯟꯅ ꯍꯥꯏꯖꯒꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯑꯀꯤꯕꯒꯤ ꯊꯋꯥꯏ ꯄꯤꯗꯦ ꯑꯩꯈꯣꯏꯅ ꯀꯤꯅ ꯏꯀꯥꯏꯅ ꯄꯥꯡꯒꯜ ꯊꯣꯛꯇꯅ ꯍꯟꯊꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕꯗꯨ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯧꯅꯥ ꯐꯅ ꯄꯨꯛꯅꯤꯡ ꯍꯟꯊꯗꯅ ꯑꯅꯧꯕ ꯊꯕꯛ ꯇꯧꯕꯗ ꯀꯤꯗꯅ ꯄꯥꯡꯒꯜ ꯊꯣꯛꯅ ꯍꯤꯡꯍꯟꯅꯤꯡꯉꯤ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯁꯣꯏꯕ ꯑꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯐꯥꯎꯕ ꯂꯩꯔꯣꯏꯗꯕꯅꯤ ꯃꯤꯁꯤꯡꯅ ꯑꯅꯧ ꯑꯅꯧꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯥꯏꯊꯤꯔꯒ ꯑꯣꯏꯒꯗꯕ ꯃꯌꯥꯝꯗꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯣꯏꯅ ꯈꯟꯖꯤꯟꯕꯗꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯕꯗꯤ ꯃꯗꯨꯅ ꯅꯍꯥꯛꯄꯨ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯍꯟꯒꯅꯤ ꯑꯩꯁꯨ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯑꯅꯤꯔꯛꯀꯨꯝꯕ ꯃꯥꯡꯗꯂꯤꯕ ꯃꯤ ꯂꯤꯁꯤꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯔꯦꯡꯗꯨ ꯂꯥꯟꯅ ꯍꯥꯏꯖꯤꯟꯈꯤꯕ ꯑꯩꯅ ꯇꯝꯕꯤꯔꯤꯕꯗꯨ ꯁꯨꯡꯆꯥꯟ ꯆꯥꯟꯅꯗꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯩꯕꯨ ꯏꯀꯥꯏꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯃꯤꯅꯤ ꯑꯗꯨꯝ ꯆꯨꯝꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯍꯦꯟꯅꯅꯕ ꯍꯣꯠꯅꯕꯁꯤꯃ ꯂꯦꯞꯂꯕꯗꯤ ꯑꯃꯅ ꯑꯃꯕు ꯂꯣꯏꯅ ꯅꯨꯡꯁꯤꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯃꯦꯟ ꯑꯅꯤꯁꯨꯕ ꯋꯥꯌꯦꯟꯂꯣꯟꯒꯤ 30:18 ꯍꯥꯏ ꯑꯩꯅ ꯅꯈꯣꯏꯗ ꯍꯤꯡꯕ ꯑꯃꯁꯨꯡ ꯁꯤꯕ ꯑꯗꯨ ꯄꯤꯔꯕꯅꯤ ꯑꯗꯨꯅ ꯍꯤꯡꯕꯗꯨ ꯑꯣꯏꯅ ꯈꯜꯂꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯤꯡꯕ ꯑꯁꯤꯗ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯁꯨꯔꯣꯜꯅ ꯍꯤꯡꯕ ꯑꯗꯨꯁꯨ ꯌꯥꯎꯔꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯩ ꯃꯗꯨꯗꯤ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤ ꯈꯛꯇꯪ ꯅꯠꯇꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯤꯚꯤꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯈꯣꯏ ꯈꯔꯗꯤ ꯑꯅꯧꯕ ꯇꯥꯡꯀꯛ ꯈꯔ ꯊꯦꯡꯅꯔꯤ ꯍꯥꯏꯕꯗු ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯇꯥꯡꯀꯛ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯑꯀꯤꯕꯁꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯅꯪꯉꯣꯟꯗ ꯈꯛꯇꯗꯤ ꯅꯠꯇꯦ ꯅꯪꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯕꯨ ꯀꯤꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯅꯪ ꯁꯦꯡꯅ ꯈꯪꯖꯤꯜꯂꯨ ꯁꯨꯝ ꯍꯥꯏꯅ ꯇꯧꯔꯒꯅꯤ ꯃꯍꯥꯛꯅ ꯃꯤꯕꯨ ꯃꯥꯡꯗ ꯆꯠꯈꯠꯄ ꯉꯝꯍꯟꯗ꯭ꯔꯤꯕꯁꯤ ꯍꯥꯏꯅ ꯑꯗꯨꯒ ꯊꯧꯅꯥ ꯐꯕ ꯍꯥꯏꯕꯁꯤ ꯑꯀꯤꯕ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯕꯗꯨ ꯅꯠꯇꯦ ꯑꯗꯨꯕु ꯑꯀꯤꯕ ꯃꯔꯛꯇ ꯃꯥꯡꯗ ꯆꯠꯈꯠꯄ ꯉꯝꯕꯗꯨꯕꯨꯅꯤ ꯊꯧꯅꯥ ꯐꯕ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯀꯤꯕ ꯐꯥꯎꯗꯨꯅꯁꯨ ꯅꯍꯥꯛ ꯄꯥꯡꯗꯕ ꯃꯤꯀꯤꯊꯤ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯕꯨ ꯑꯀꯤꯕꯗꯨꯅ ꯉꯝꯍꯟꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕꯤꯕꯗꯨꯗ ꯆꯠꯄ ꯇꯣꯛꯊꯣꯛꯄꯗꯨꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯤ ꯄꯥꯡꯗꯕ ꯑꯣꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯀꯤꯕ ꯃꯔꯛꯇ ꯆꯤꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯝꯕꯤꯔꯤꯕ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯨ ꯇꯝꯅ ꯄꯨꯕꯤꯒꯅꯤ ꯖꯣꯁꯨꯋꯥꯒꯤ ꯂꯥꯏꯔꯤꯛꯇ ꯀꯔꯤꯃꯠꯇꯁꯨ ꯁꯦꯝ ꯁꯥꯖꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯃꯗ ꯏꯁꯣꯔꯅ ꯆꯥꯎꯈ꯭ꯔꯕ ꯊꯕꯛ ꯑꯃ ꯁꯤꯟꯅꯕꯤꯈꯤ ꯅꯍꯥꯛ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕꯤꯕ ꯄꯨꯟꯁꯤꯗꯨ ꯄꯥꯝꯂꯕꯗꯤ ꯃꯁꯤꯃ ꯈꯪꯖꯤꯜꯂꯨ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯀꯧꯕꯤꯕꯗ ꯃꯄꯨꯡ ꯐꯥꯔꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕ ꯃꯤꯁꯤꯡꯗꯨꯇ ꯉꯥꯛꯇ ꯀꯧꯗꯦ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ
ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤ ꯑꯗꯨꯒ ꯊꯥꯖꯕ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯗꯨꯅꯤ ꯐꯤꯕꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯛꯄ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯆꯠꯁꯤ ꯎꯕꯒꯤ ꯃꯄꯥꯟꯅ ꯆꯠꯇꯦ ꯑꯩꯈꯣꯏ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯆꯠꯁꯤ ꯍꯥꯏꯕ ꯏꯁꯩꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯀꯌꯥꯅ ꯑꯗꯨꯒꯨꯝꯕ ꯇꯧꯔꯝꯒꯗꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯆꯠꯇꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯗꯗꯨꯅ ꯊꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕ ꯉꯝꯕ ꯍꯥꯏꯕꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯣꯖꯦꯁ ꯁꯤꯔꯕ ꯃꯇꯨꯡꯗ ꯏꯁ꯭ꯋꯔꯅ ꯖꯣꯁꯨꯋꯥꯗ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯃꯤꯁꯤꯡꯁꯤ ꯋꯥꯁꯛꯄꯤꯈ꯭ꯔꯕ ꯂꯝꯗꯨ ꯌꯧꯅ ꯅꯪꯅ ꯂꯨꯆꯤꯡꯂꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯖꯣꯁꯨꯋꯥꯅ ꯀꯔꯤ ꯈꯜꯂꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯏ ꯃꯗꯨꯗꯤ ꯑꯀꯤꯕꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯛꯈꯤ ꯍꯥꯏꯕꯗꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯏꯒꯗꯕꯗꯨꯗ ꯄꯨꯕꯤꯕ ꯉꯝꯒꯗꯕ ꯑꯗꯨꯒꯨꯝꯕ ꯄꯥꯎꯇꯥꯛ ꯑꯃ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯄꯤꯕꯤꯈꯤ ꯑꯩꯈꯣꯏ ꯖꯣꯁꯨꯋꯥꯒꯤ 3ꯗ ꯌꯦꯡꯃꯤꯟꯅꯁꯤ ꯑꯅꯧꯕ ꯊꯕꯛꯀꯤꯗꯃꯛꯇ ꯀꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯍꯔꯥꯎꯒꯗꯕꯅꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯃꯐꯝ ꯑꯃ ꯂꯩꯔꯕ ꯌꯥꯎꯕꯤꯕꯒꯦ ꯑꯩꯅ ꯈꯟꯕꯗ ꯑꯩꯅ ꯃꯦꯁꯦꯖ ꯑꯁꯤ ꯃꯌꯥꯝꯗ ꯆꯥꯅꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯃꯦꯟ ꯖꯣꯁꯨꯋꯥꯒꯤ 3:4 ꯑꯍꯥꯟꯕ ꯄꯗꯗꯒꯤ ꯄꯥꯖꯔꯛꯀꯦ ꯖꯣꯁꯨꯋꯥꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯅ ꯃꯐꯝꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗꯨꯗ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯉꯣꯟꯗ ꯈꯔ ꯂꯨꯏ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯗꯨ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯑꯦ ꯉꯥꯛꯄꯤꯒꯅꯤ ꯃꯍꯥꯛꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯖꯣꯔꯗꯥꯟꯗ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗꯨꯒ ꯄꯨꯟꯅ ꯂꯥꯛꯈꯤ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕꯁꯤꯡꯗꯨꯅ ꯁꯪꯁꯤꯡꯗꯨ ꯊꯨꯡꯅ ꯆꯠꯈꯤ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯨꯔꯣꯍꯤꯠꯁꯤꯡꯅ ꯅꯄꯨꯔꯣꯏ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯑꯔꯦꯞꯄ ꯋꯥꯁꯛꯀꯤ ꯎꯔꯣꯡꯗꯨ ꯄꯨꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯁꯪꯁꯤ ꯁꯤꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯋꯥꯁꯛꯀꯤ ꯎꯔꯣꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯑꯔꯤꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯃꯤꯁꯤꯡꯕꯨ ꯆꯤꯡꯕꯤꯕꯒꯤ ꯃꯑꯣꯡ ꯈꯔ ꯌꯦꯡꯁꯤ ꯎꯔꯣꯡꯁꯤꯅ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨꯕꯨ ꯇꯥꯛꯂꯤꯕꯅꯤ ꯎꯔꯣꯡꯁꯤꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯅꯧꯕ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯧꯔꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯎꯔꯣꯡ ꯑꯗꯨ ꯉꯥꯏꯔꯒ ꯍꯥꯏꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯇꯝ ꯑꯗꯨ ꯉꯥꯏꯔꯒ ꯎꯔꯣꯡꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯃꯇꯨꯡ ꯏꯟꯅꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯋꯥꯍꯩꯅꯤ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯄꯨꯟꯁꯤꯗ ꯊꯧꯅꯥ ꯐꯅ ꯏꯁ꯭ꯋꯔꯒꯤ ꯇꯨꯡꯕꯨ ꯏꯜꯂꯕꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯐꯪꯖꯒꯅꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯃꯤ ꯂꯣꯏꯅꯃꯛꯅ ꯄꯥꯝꯕ ꯑꯣꯏꯗꯕ ꯌꯥꯏ ꯅꯪꯅ ꯄꯥꯝꯕꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯕ ꯑꯣꯏꯗꯕꯁꯨ ꯌꯥꯏ ꯃꯤꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯍꯔꯥꯎ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃ ꯐꯪꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯗꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯇꯨꯡ ꯊꯧꯅꯥ ꯐꯅ ꯏꯜꯂꯕꯗꯤ ꯏꯁ꯭ꯋꯔꯅ ꯃꯁꯥꯃꯛ ꯑꯗꯨꯝ ꯄ꯭ꯔꯃꯥꯟ ꯄꯤꯕꯤꯒꯅꯤ ꯑꯃꯦꯟ ꯑꯗꯨꯕꯨ ꯅꯈꯣꯏꯒ ꯎꯔꯣꯡꯗꯨꯒ ꯈꯔꯗꯤ ꯂꯥꯞꯅꯒꯗꯕꯅꯤ ꯄꯗ 4ꯗ ꯌꯥꯝꯗ꯭ꯔꯕꯗ ꯀꯤꯂꯣꯃꯤꯇꯔ 1 ꯊꯥꯞꯅ ꯂꯩꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯒꯅꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯍꯩ ꯄꯔꯦꯡ ꯈꯔꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯩ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯀꯩꯗꯧꯉꯩꯗꯁꯨ ꯂꯥꯛꯇ꯭ꯔꯤ ꯃꯔꯝꯁꯤꯅ ꯃꯈꯣꯏꯅ ꯆꯠꯀꯗꯧꯕ ꯃꯥꯏꯀꯩꯗꯨ ꯇꯥꯛꯄꯤꯒꯅꯤ ꯑꯩꯅ ꯃꯁꯤ ꯄꯥꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯈꯪꯈꯤꯗ꯭ꯔꯤꯕ ꯃꯐꯝꯗ ꯈꯪꯗ꯭ꯔꯤꯕ ꯍꯤꯔꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯍꯥꯟꯅꯒꯤ ꯍꯩꯅꯖꯕ ꯐꯤꯕꯝꯗꯨꯗ ꯂꯩꯅꯤꯡꯏ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯌꯨꯛꯁꯤꯗ ꯏꯁ꯭ꯋꯔꯅ ꯆꯤꯡꯕꯤꯔꯛꯏꯕ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯗꯣꯔꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯕꯤꯔꯤ ꯃꯤꯁꯨ ꯂꯣꯏꯅ ꯆꯠꯅꯩ ꯍꯥꯏꯅ ꯅꯪꯁꯨ ꯊꯧꯔꯝ ꯑꯃꯗ ꯍꯦꯛꯇ ꯆꯠꯀꯗꯕ ꯅꯠꯇꯦ ꯅꯪꯅ ꯆꯠꯅꯤꯡꯗ꯭ꯔꯕꯗꯤ ꯆꯠꯂꯨꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ
ꯆꯠꯇꯕꯒꯤ ꯃꯔꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ꯫ ꯃꯤꯁꯤꯡꯅ ꯅꯪ ꯄꯥꯝꯕꯤꯔꯔꯣꯏ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯂꯔꯣꯏ ꯍꯥꯏꯅ ꯄꯥꯈꯠꯄꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯏꯁ꯭ꯋꯔꯒꯤ ꯇꯨꯡ ꯏꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ꯫ ꯃꯌꯥꯝꯅ ꯄꯪꯂꯥꯡ ꯂꯥꯡꯕ, ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯦꯛꯇ ꯌꯥꯎꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯁ꯭ꯋꯔꯒꯤ ꯇꯨꯡ ꯏꯟꯖꯒꯗꯕꯅꯤ꯫ ꯑꯦꯃꯦꯟ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯣꯍꯥꯟꯒꯤ 2:18ꯇ ꯌꯦꯡꯁꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯏꯁ꯭ꯋꯔꯒꯤ ꯊꯥꯎ ꯅꯣꯏꯕꯤꯕ ꯂꯩ ꯍꯥꯏꯕꯗꯨ ꯌꯥꯎꯔꯤ꯫ ꯊꯥꯎ ꯅꯣꯏꯕꯤꯕ ꯍꯥꯏꯔꯤꯕꯁꯤ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯔꯣꯍꯤꯠꯁꯤꯡ ꯑꯗꯨꯅ ꯄꯨꯔꯤꯕ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯑꯅꯤꯡꯕ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯎꯔꯣꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ, ꯃꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯊꯤꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ, ꯃꯔꯝꯗꯤ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯅꯤ ꯑꯅꯧꯕ ꯋꯥꯁꯛ ꯄꯤꯕꯒꯤ ꯐꯖꯕ ꯑꯁꯤ꯫ ꯃꯇꯤꯛ ꯃꯉꯥꯟꯒꯤ ꯑꯁꯥ ꯑꯣꯏꯔꯤꯕ ꯈ꯭ꯔꯤꯁꯇꯅ ꯅꯪꯒꯤ ꯅꯨꯡꯗ ꯂꯩ꯫ ꯅꯪꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯆꯥꯎꯕ ꯍꯦꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯕꯤ, ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯑꯄꯥꯝꯕꯅ ꯑꯩꯈꯣꯏꯕꯨ ꯄꯨꯔꯥ ꯄꯥꯜꯍꯟꯗ꯭ꯔꯕꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯕꯤꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ, ꯆꯤꯡꯕꯤꯒꯅꯤ꯫ ꯑꯍꯥꯟꯕ ꯌꯣꯍꯥꯟ 2:18ꯇ ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛꯇꯗꯤ ꯃꯁꯤ ꯅꯉꯣꯟꯗꯅꯤ, ꯅꯉꯣꯟꯗꯁꯨꯅꯤ, ꯅꯉꯣꯟꯗꯁꯨꯅꯤ꯫ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯝꯒꯗꯒꯦ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯎꯔꯕꯅꯤ꯫ ꯃꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯇꯁꯦꯡꯅ ꯈꯪꯍꯟꯕꯤꯕ ꯑꯗꯨꯅꯤ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯃꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯦꯡꯕꯗꯒꯤ ꯈꯪꯍꯟꯕꯤꯕ ꯑꯗꯨ ꯉꯁꯥꯏ ꯑꯌꯨꯛ ꯐꯪꯖꯈꯤ꯫ ꯈꯣꯡ ꯊꯥꯡꯕꯨ ꯊꯥꯡꯗꯣꯔꯛꯂꯕꯗꯤ ꯏꯁ꯭ꯋꯔꯅ ꯇꯧꯕ ꯉꯝꯍꯟꯕꯤ꯫ ꯃꯁꯤꯗꯤ ꯅꯉꯣꯟꯗ ꯀꯔꯤꯃꯠꯇ ꯀꯥꯎꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯤꯕ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯈꯪꯍꯟꯕꯤꯕ ꯑꯗꯨ ꯂꯥꯛꯀꯅꯤ, ꯈꯪꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ, ꯔꯦꯗꯤꯑꯣꯗ ꯇꯥꯔꯤꯕ, DVDꯗ, CDꯗ, ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄꯗ ꯇꯥꯔꯤꯕ, ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯐꯥꯎꯖꯩ ꯃꯗꯨꯗꯤ ꯆꯥꯟꯕꯤꯗꯨꯅ ꯄꯣꯜꯅꯁꯨ ꯍꯥꯏꯈꯤꯕꯒꯨꯝ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁ꯭ꯇꯒꯤ ꯃꯤꯡꯗ ꯍꯥꯏꯖꯔꯤ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ, ꯐꯖꯈ꯭ꯔꯕ, ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯅꯍꯥꯛꯀꯤꯗꯃꯛꯇ ꯂꯩꯅ ꯂꯩꯅ ꯅꯍꯥꯛꯅ ꯃꯁꯤꯕꯨ ꯂꯧꯁꯤꯟꯖꯗꯗꯨꯅ ꯑꯄꯤꯛꯄ, ꯑꯈꯨꯕ, ꯑꯇꯟꯕ ꯄꯨꯟꯁꯤꯗꯨ ꯍꯤꯡꯕꯤꯒꯅꯨ꯫ ꯅꯍꯥꯛ ꯂꯥꯟꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯂꯦꯞꯄ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯈꯪꯉꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯧꯔꯤꯕꯁꯤ ꯏꯁ꯭ꯋꯔꯒꯤꯅꯤ ꯍꯥꯏꯅ ꯇꯁꯦꯡꯅ ꯊꯥꯖꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯑꯆꯥꯕ ꯃꯇꯝꯗ ꯇꯧꯗ꯭ꯔꯕꯁꯨ, ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯇꯧꯗ꯭ꯔꯕꯁꯨ, ꯃꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯝꯕꯤꯒꯅꯤ, ꯃꯗꯨꯗ ꯃꯥꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏ ꯈꯪꯕꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯃꯑꯣꯡ ꯑꯃꯗꯤ ꯑꯆꯥꯕ ꯃꯇꯝ ꯈꯪꯗꯣꯛꯄꯗ ꯃꯗꯨꯅ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯕ, ꯆꯨꯝꯃꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯑꯆꯥꯕ ꯃꯇꯝ ꯉꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯅꯪꯅ ꯌꯥꯝꯅ ꯉꯟꯅ ꯈꯣꯡ ꯊꯥꯡꯗꯣꯛꯂꯨꯔꯕꯗꯤ ꯃꯗꯨꯅ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ꯫ ꯑꯩꯁꯨ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯇꯤꯚꯤꯗ ꯄꯨꯊꯣꯛꯄꯤꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯏ꯫ ꯏꯁ꯭ꯋꯔꯒꯤ ꯎꯔꯣꯡꯗꯨ ꯅꯪꯅ ꯄꯨꯅꯕ ꯍꯣꯠꯅꯕꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯕꯒ ꯑꯅꯤꯁꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯦꯃꯦꯟ꯫ ꯗꯦꯕꯤꯗꯅ ꯏꯁ꯭ꯋꯔꯒꯤ ꯎꯔꯣꯡꯗꯨ ꯌꯨꯝ ꯑꯃꯗꯒꯤ ꯐꯪꯖꯈꯤꯕꯒꯤ ꯃꯇꯥꯡ ꯑꯃ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯎꯔꯣꯡꯗꯨ ꯀꯔꯝꯅ ꯄꯨꯒꯅꯤ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯑꯍꯛꯄ ꯅꯤꯌꯝ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯗꯨꯗ ꯏꯁ꯭ꯋꯔꯒꯤ ꯑꯁꯦꯡꯕ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯎꯔꯣꯡꯗꯨꯅ
ꯃꯤꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯑꯗꯨꯝ ꯆꯠꯀꯗꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯗꯨ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯀꯠꯂꯒ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯅꯥꯅꯣ ꯑꯃꯅ ꯃꯗꯨ ꯁꯣꯛꯎꯔꯦ ꯑꯗꯨꯒ ꯁꯤꯔꯦ꯫ ꯗꯦꯕꯤꯗꯅꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯈꯤꯗꯦ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯧꯈꯤ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯃꯊꯧꯗꯤ ꯑꯩꯅ ꯆꯤꯡꯒꯦ ꯅꯈꯣꯏꯅ ꯇꯨꯡ ꯏꯜꯂꯛꯎ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯇꯤꯚꯤꯗ ꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯇꯩ ꯑꯇꯩꯁꯨ ꯐꯖꯅ ꯇꯧꯔꯝꯃꯤ, ꯃꯤꯅꯤꯁꯇ꯭ꯔꯤꯁꯨ ꯑꯗꯨꯝ ꯇꯧꯔꯝꯃꯤ, ꯔꯦꯗꯤꯑꯣꯗꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯁꯦꯟꯠ ꯂꯨꯏꯁꯇꯒꯤ ꯑꯩꯁꯨ ꯇꯤꯚꯤꯗ ꯊꯧꯔꯝ ꯑꯃ ꯌꯥꯎꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯔ ꯍꯧꯅꯔꯒ ꯁꯦꯟꯠ ꯂꯨꯏꯁꯇ ꯂꯩꯕ ꯁ꯭ꯇꯨꯗꯤꯑꯣ ꯈꯔ ꯚꯔꯥ ꯑꯣꯏꯅ ꯂꯧꯔꯦ, ꯀꯦꯃꯦꯔꯥ ꯈꯔꯁꯨ ꯂꯩꯔꯝꯃꯤ, ꯀꯦꯕꯜ ꯁ꯭ꯇꯦꯁꯟꯗ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯥꯏꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯄꯤꯔꯦ, ꯃꯃꯜꯁꯨ ꯑꯗꯨꯝ ꯍꯣꯡꯉꯤ꯫ ꯍꯧꯖꯤꯛꯇ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯛꯏ꯫ ꯑꯩꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯑꯃꯈꯛꯇ ꯋꯥꯍꯪꯁꯨ ꯑꯩꯅ ꯍꯪꯂꯒ ꯄꯥꯎꯈꯨꯝꯁꯨ ꯑꯗꯨꯝ ꯑꯩꯅ ꯄꯤꯖꯕ ꯇꯥꯈꯤ꯫ ꯑꯗꯨꯒ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯆꯤꯊꯤ ꯑꯃꯈꯛ ꯐꯪꯈꯤ꯫ ꯃꯁꯤ ꯀꯔꯤꯗꯒꯤꯅꯣ? ꯑꯆꯥꯕ ꯃꯇꯝ ꯑꯣꯏꯗꯕꯗꯒꯤꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯁꯤꯡꯂꯒꯗꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯥꯟꯅꯔꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯊꯨꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯔ ꯁꯣꯏꯔꯨꯕꯅ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯁ꯭ꯋꯔꯅ ꯇꯁꯦꯡꯅ ꯇꯤꯚꯤꯗ ꯆꯠꯅꯕ ꯈꯪꯍꯜꯂꯛꯈꯤ ꯑꯗꯨꯒ ꯍꯧꯔꯛꯄꯗꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ꯫ ꯇꯤꯚꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯐꯥꯎꯕ ꯈꯪꯂꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ ꯐꯥꯎꯕ ꯈꯪꯖꯔꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯅꯝꯈꯤꯕꯗꯨꯃꯗꯤ ꯑꯩ ꯁꯨꯛꯀꯥꯎ ꯀꯥꯎꯔꯣꯏ꯫ ꯃꯗꯨ ꯃꯌꯥꯝꯒꯤ ꯆꯥꯛ ꯆꯥꯐꯝ ꯀꯥ ꯑꯃꯗꯅꯤ꯫ ꯁꯤꯂꯤꯡꯗꯨꯁꯨ ꯌꯥꯝꯅ ꯅꯦꯝꯃꯤ, ꯇꯥꯏꯜꯁ ꯈꯔꯁꯨ ꯅꯤꯡꯈꯥꯏꯔꯦ꯫ ꯐꯤꯜꯝ ꯅꯝꯕ ꯀꯌꯥ ꯅꯥꯇꯩ ꯆꯥꯗꯦ꯫ ꯑꯐꯕ ꯃꯐꯝ ꯋꯥꯏꯒꯗꯕꯁꯨ ꯃꯇꯝꯗꯨꯗꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯩꯒꯤ ꯇꯨꯡꯗꯅ ꯏꯆꯝ ꯆꯝꯕ ꯄꯔꯗꯥ ꯑꯃ ꯈꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯣꯗꯤꯌꯝ ꯑꯃꯅꯦ, ꯀꯦꯃꯦꯔꯥ ꯑꯃ ꯇꯧꯔꯒ ꯇꯤꯚꯤ ꯁ꯭ꯇꯦꯁꯟ ꯑꯃꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯇꯧꯕ ꯍꯧꯈꯤ꯫ ꯑꯩꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝꯗꯨ ꯊꯥꯔꯛꯄ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯀꯣꯜ 125 ꯇꯧꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ, ꯆꯪꯅ ꯁ꯭ꯋꯔꯒ ꯀꯥꯕꯗꯨꯃꯥꯏꯅ ꯈꯟꯈꯤ꯫ ꯌꯦꯡꯉꯨꯅꯦ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯈꯨꯠ ꯌꯥꯎꯕꯤꯕ ꯃꯇꯝꯗ ꯃꯗꯨ ꯐꯖꯗꯕ ꯇꯥꯔꯕꯁꯨ, ꯃꯄꯨꯡ ꯐꯥꯗꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯊꯥꯎ ꯅꯣꯏꯕꯤꯕꯗꯨꯅꯅꯤ ꯃꯥꯏ ꯄꯥꯛꯍꯟꯒꯗꯧꯔꯤꯕꯁꯤ꯫ ꯑꯇꯩ ꯑꯔꯪ ꯑꯔꯥꯛꯀꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯅ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯛ ꯐꯖꯕ ꯑꯁꯤꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯩ ꯍꯥꯏꯅꯤꯡꯉꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯧꯁꯨ ꯇꯧꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ, ꯑꯩꯈꯣꯏ ꯁꯛꯇ ꯅꯥꯟꯕꯗ, ꯐꯖꯕꯗ ꯀꯥ ꯍꯦꯟꯅ ꯃꯈꯥ ꯄꯣꯟꯁꯤꯟꯒꯨꯝꯁꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯄꯨꯕꯤꯔꯛꯈ꯭ꯔꯤꯕꯁꯤ ꯏꯁ꯭ꯋꯔꯅꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯊꯥꯎ ꯅꯣꯏꯕꯤꯕꯗꯨꯅꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯉꯝꯖꯕ ꯊꯥꯛ ꯑꯗꯨ ꯐꯥꯎꯕ ꯅꯪꯅ ꯇꯧꯖꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯊꯥꯡꯒꯠꯄꯤꯒꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯍꯧꯔꯛꯄ ꯑꯗꯨ ꯀꯔꯤꯁꯨ ꯐꯖꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯇꯨꯡꯗꯤ ꯏꯟꯈꯤ꯫ ꯐꯔꯦ, ꯑꯍꯥꯟꯕ ꯖꯣꯍꯥꯟꯗꯨ ꯄꯥꯕ ꯂꯣꯏꯁꯤꯟꯁꯤ꯫ ꯅꯪꯒꯤꯗꯃꯛꯇꯗꯤ ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯖꯈꯤꯕ ꯊꯥꯎ ꯅꯣꯏꯕꯤꯕ ꯑꯗꯨ ꯃꯁꯤ ꯅꯪꯅ ꯐꯪꯈ꯭ꯔꯕꯅꯤ꯫ ꯐꯪꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯅ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯐꯪꯈ꯭ꯔꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩ꯫ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯇꯥꯛꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯍꯤꯡꯕꯤꯅꯕꯒꯤꯗꯃꯛ ꯀꯅꯥꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯚꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯉꯣꯟꯗ ꯆꯠꯇꯨꯅ ꯅꯪꯅ ꯍꯤꯡꯂꯤꯕꯗꯨ ꯏꯁ꯭ꯋꯔꯅ ꯌꯥꯕꯤꯔꯤꯕ꯭ꯔꯥ ꯌꯥꯕꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯍꯪ ꯍꯪꯂꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯤꯉꯣꯟꯗ ꯁꯥꯎꯕꯒꯤ ꯋꯥ ꯅꯠꯆꯗꯦ꯫
ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯤꯒꯤ ꯄꯥꯎꯇꯥꯛ ꯂꯧꯕꯁꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯅꯠꯆꯗꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯤꯡꯂꯕꯗ ꯑꯩꯅ ꯕꯦꯚꯥꯔ ꯇꯧꯕ ꯃꯤꯑꯣꯏ ꯃꯉꯥꯅ ꯅꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯔꯊꯅꯥ ꯈꯔꯒ ꯍꯦꯟꯅ ꯇꯧꯈꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯇꯥꯖꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯂꯤꯕꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯇꯥꯔꯕ ꯃꯇꯨꯡꯗꯁꯨ ꯑꯩꯅ ꯇꯧꯅꯤꯡꯂꯤꯕꯗꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯑꯗꯨꯝ ꯐꯥꯎꯗꯨꯅ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯌꯦꯡꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯏꯁ꯭ꯋꯔꯒꯤ ꯇꯨꯡ ꯏꯟꯕ ꯉꯝꯗꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯄꯦꯟꯗꯕ ꯑꯗꯨ ꯑꯗꯨꯝ ꯂꯩꯔꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯆꯥꯡ ꯑꯃꯗꯤ ꯂꯩꯔꯤ ꯃꯤꯅ ꯍꯥꯏꯕ ꯁꯨꯡꯇꯥ ꯇꯥꯒꯨꯝꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯍꯪ ꯂꯩꯔꯒꯗꯤ ꯌꯦꯛꯅꯕꯅ ꯅꯪꯒꯤ ꯄꯟꯊꯨꯡꯗꯨ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛ ꯃꯗꯨꯗ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯖꯦꯀꯦꯠꯁꯤꯗꯤ ꯂꯪꯉꯤꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯡꯇꯝꯕ ꯆꯥꯎꯈꯠꯄ ꯄꯨꯟꯁꯤ ꯑꯃ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯃꯥꯏꯊꯤꯒꯅꯤ ꯁꯣꯏꯔꯒ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯇꯅ ꯏꯁ꯭ꯋꯔꯗꯒꯤ ꯇꯥꯖꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕꯤꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯃꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕ ꯑꯣꯏꯅ ꯌꯥꯁꯥꯏ 30ꯒꯤ ꯄꯗ 12ꯗꯨ ꯄꯥꯖꯒꯦ ꯃꯁꯤꯅꯤ ꯅꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯦꯜ ꯃꯁꯤꯗ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯒꯅꯤ ꯅꯈꯣꯏꯅ ꯌꯦꯠꯇ ꯍꯥꯏꯕꯗꯁꯨ ꯑꯣꯏꯗ ꯍꯥꯏꯕꯗꯁꯨ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯋꯥꯁꯛꯄꯤꯔꯤ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕꯅꯤ ꯍꯥꯏꯅ ꯊꯥꯖꯕꯗꯨꯗ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯃꯛ ꯆꯤꯡꯕꯤꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯗꯣꯛꯇ꯭ꯔꯒꯗꯤ ꯅꯍꯥꯛꯀꯤꯗꯃꯛ ꯃꯊꯪ ꯆꯍꯤ 10ꯁꯤꯗ ꯅꯪꯅ ꯆꯠꯀꯗꯕꯗꯨ ꯍꯤꯡꯒꯗꯕꯗꯨ ꯁꯨꯝ ꯍꯥꯏꯅꯅꯤ ꯍꯥꯏꯅ ꯅꯝꯊꯣꯛꯂꯒꯗꯤ ꯄꯤꯔꯛꯂꯣꯏ ꯃꯗꯨ ꯄꯩꯁꯥꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯇꯣꯏꯕ ꯀꯗꯥꯏꯗꯒꯤ ꯃꯗꯔ ꯇꯦꯔꯦꯁꯥꯅ ꯏꯟꯗꯤꯌꯥꯗ ꯆꯠꯈꯤꯕꯗꯨ ꯑꯩꯅ ꯈꯟꯕꯗ ꯁꯨꯞꯅꯒꯤ ꯄꯩꯁꯥ ꯑꯆꯣꯏꯕ ꯈꯔꯒ ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯕ ꯃꯪ ꯑꯃꯒꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯈꯤ ꯌꯥꯁꯥꯏꯒꯤ 45ꯒꯤ 2ꯗ ꯑꯩꯅꯁꯨ ꯄ꯭ꯔꯥꯔꯊꯅꯥ ꯌꯥꯝꯅ ꯇꯧꯕ ꯏꯁ꯭ꯋꯔꯒꯤ ꯑꯆꯧꯕ ꯋꯥꯁꯛ ꯄꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯩꯅ ꯅꯪꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯆꯤꯡꯁꯤꯡ ꯇꯦꯝꯊꯣꯛꯄꯤꯒꯅꯤ ꯁꯦꯟꯖꯦꯡꯒꯤ ꯊꯣꯡ ꯐꯛꯀꯥꯏꯔꯒꯅꯤ ꯊꯤꯡꯂꯝꯕ ꯌꯣꯠꯆꯩꯁꯨ ꯊꯨꯗꯦꯛꯀꯅꯤ ꯑꯩꯅ ꯈꯪꯉꯤ ꯑꯩꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯑꯐꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯌꯦꯛꯅꯕꯒꯤ ꯊꯧꯔꯥꯡꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯃꯥꯡ ꯊꯥꯅ ꯆꯠꯄꯤꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯗꯨꯠꯁꯤꯡ ꯊꯥꯕꯤꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯃꯤꯁꯤꯡꯒꯤ ꯊꯃꯣꯏꯕꯨ ꯁꯦꯝ ꯁꯥꯕꯤꯅꯕꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯩ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯄꯥꯝꯕꯤꯅꯕꯒꯤꯗꯃꯛ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯩꯕꯨ ꯄꯥꯝꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯊꯕꯛ ꯅꯠꯇꯦ ꯑꯩꯒꯤ ꯊꯕꯛꯇꯤ ꯏꯁ꯭ꯋꯔꯒꯤ ꯇꯨꯡ ꯏꯟꯕꯁꯤꯅꯤ ꯑꯩꯗꯤ ꯏꯁ꯭ꯋꯔꯒꯤ ꯇꯨꯡ ꯏꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯆꯈ꯭ꯔꯕꯅꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯥꯍꯟꯅꯤꯡꯉꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯍꯥꯏꯗꯣꯛꯆꯕ ꯑꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯁꯤ ꯇꯧꯔꯕꯗꯤ ꯅꯪꯅ ꯍꯧꯖꯤꯛꯃꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯀꯣꯟꯅꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯏꯜꯂꯤꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯖꯔꯤꯕꯁꯤ ꯃꯌꯥꯝꯗ ꯎꯠꯅꯅꯕꯒꯤꯗꯃꯛ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯖꯔꯤꯕꯁꯤ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯆꯤꯟꯁꯤ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯑꯆꯨꯝꯕ ꯑꯗꯨ ꯅꯈꯣꯏꯗ ꯍꯥꯏꯔꯒ ꯑꯆꯨꯝꯕ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯅꯕꯒꯤꯗꯃꯛꯅꯤ ꯑꯩꯅ ꯀꯤꯕꯗꯒꯤ ꯊꯧꯅꯥ ꯐꯕꯒꯤ ꯃꯇꯥꯡꯗꯅ ꯑꯣꯏꯅ ꯍꯦꯟꯅ ꯍꯥꯏꯖꯒꯅꯤ ꯍꯟꯗꯛꯇ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤ ꯃꯗꯨꯗꯤ ꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕꯗꯨꯒꯤ ꯃꯍꯨꯠꯇ ꯇꯧꯔꯣꯏꯗꯕꯗꯨꯒꯤ ꯃꯇꯥꯡꯗꯅ ꯍꯦꯟꯅ ꯁꯥꯟꯅꯩ ꯍꯦꯟꯅ ꯉꯥꯡꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯡꯗꯨ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯇꯧꯔꯣꯏꯗꯕꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯔꯣꯏ ꯒꯂꯥꯇꯤꯌꯥ 5:16 ꯍꯥꯏ ꯊꯋꯥꯏꯒꯤ ꯃꯄꯥꯅ ꯍꯤꯡꯉꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯅꯪꯅ ꯑꯆꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯇꯥꯔꯕꯗꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯆꯪꯂꯛꯂꯣই ꯑꯗꯨꯒ ꯅꯪꯅ ꯅꯁꯥꯒꯤ ꯆꯤꯟ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯅꯁꯥꯕु ꯁꯦꯝꯒꯠꯄ ꯊꯥꯒꯠꯄ ꯑꯆꯨꯝꯕ ꯑꯐꯕꯒꯤ ꯃꯇꯥꯡꯗ ꯉꯥꯛꯇ ꯉꯥꯡꯗꯨꯅ ꯂꯩꯔꯒꯗꯤ ꯐꯠꯇꯕꯒꯤ ꯂꯩꯐꯝ ꯅꯪꯉꯣꯟꯗ ꯂꯩꯔꯣꯏ ꯀꯤꯕ ꯑꯃꯁꯨꯡ ꯊꯧꯅꯥ ꯐꯕꯁꯨ ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯧꯅꯥ ꯂꯩꯌꯨ ꯊꯧꯅꯥ ꯐꯧ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ
Nahakna Tazabaga loinana Thongna Phana Khongthang ama Thangdokpa Hodri Makhaidi Ishwarna Nangidamakta Thambiriba Pantungdu Kaidawnungda Yauba ngamloi masi tawba haibasi Aikhoigi bidi singnaba amani adubu nangna leiribaduda adum kuina wana punsi chukpa hingbadudi nangsu pamdi order adum tawbiba yagani Aina hojik hainingibadi aibu Joyce Meyer Ministry gi Loinaba oina khanbiyu adubu noi khangbra aikhoina punsibu ishwar haiba wahaidu panbaduna loinaduna satminnaribani nakhoina nungtigi ishwarbu khurumba matamdasu matam khudingi satminnaduna lei aduna ainashu nakhoiga satminnaningi aduga ishwarna nakhoida tawrau haiba thabaksingdu paisagi mateng pangduna satminnaningi asumna aikhoi amana amagi loinaba oire aduna nangsu aina tawba thabak khudingmakta satpa mafam khudingmakta loinaba oire aduna aikhoina sandokpada changba thawai khudingmaksu nangi oire aduga aikhoina khoigi mateng pami Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite mahakna ekhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite